ꯑꯗꯣ ꯄꯅꯤꯔꯒꯤ ꯃꯍꯥꯎꯁꯤꯗꯤ ꯃꯌꯥꯝ ꯅꯟꯕꯗ ꯂꯩꯔꯦ ꯆꯦꯠꯁꯟꯅꯔꯗꯤ ꯕꯣꯞ ꯕꯣꯞ ꯂꯥꯎꯔꯒ ꯍꯥꯎꯇꯦꯕ ꯑꯁꯤꯒ ꯂꯩꯔꯦ ꯆꯔꯥ ꯑꯃꯗꯤ ꯊꯣꯛꯑꯦ ꯇꯨ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂ ꯊꯝꯃꯒꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯗꯣ ꯃꯆꯥꯒꯤ ꯇꯤꯐꯤꯟ ꯁꯦꯝꯒꯦ ꯍꯥꯏꯅ ꯑꯩꯅ ꯑꯪꯒꯨꯔꯁꯦ ꯐ꯭ꯔꯤꯖꯇ ꯄꯨꯊꯣꯔꯦ ꯑꯪꯒꯨꯔꯁꯤꯁꯨ ꯀꯨꯏꯔꯦ ꯑꯩꯅ ꯄꯤꯖꯗꯕꯀꯣ ꯂꯣꯛ ꯊꯨꯡꯉꯦ ꯍꯥꯏꯅ ꯑꯗꯣ ꯐ꯭ꯔꯤꯖꯇ ꯁꯨꯝ ꯊꯝꯖꯟꯕ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯤꯐꯤꯟꯗ ꯍꯥꯞꯄꯤꯔꯒꯦ ꯑꯗꯣ ꯇꯟꯁꯨ ꯍꯧꯕ ꯂꯣꯏꯔꯦ ꯇꯟꯁꯦ ꯃꯆꯥ ꯃꯆꯥ 3 ꯈꯛ ꯑꯣꯏꯅ ꯍꯧꯔꯦ 2 ꯈꯛꯇ ꯍꯥꯞꯄꯅꯤ ꯑꯗꯣ ꯃꯆꯥꯗꯤ ꯇ꯭ꯌꯨꯁꯟ ꯆꯠꯈꯤ ꯍꯜꯂꯛꯇ꯭ꯔꯤ ꯂꯥꯛꯑꯣ ꯁꯤꯗ ꯊꯝꯃꯣ ꯂꯥꯛꯑꯣ ꯐꯤ ꯁꯦꯠꯆꯜꯂꯨꯔꯣ ꯆꯣ ꯗꯣꯅꯤ ꯀꯥꯖꯨꯒꯁꯦ ꯍꯥꯞꯄꯤꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯄꯤꯁꯛ ꯄꯤꯛꯄꯗ ꯌꯦꯡꯉꯣ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯄꯒ ꯈꯣꯠꯄꯒ ꯃꯣꯏꯁꯨ ꯀꯌꯥꯝ ꯋꯥꯖꯔꯦꯀꯣ ꯇ꯭ꯌꯨꯁꯟꯗ ꯍꯜꯂꯛꯑꯒ ꯁ꯭ꯀꯨꯜ ꯃꯨꯛ ꯍꯥꯏꯅ ꯇꯧꯅ ꯃꯣꯏꯁꯨ ꯕꯤꯖꯤꯅꯤ ꯋꯥꯖꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯆꯠꯅꯕꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯤꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛ ꯈꯜꯂꯨꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯣ ꯃꯆꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯈꯔꯦ ꯑꯗꯣ ꯕ꯭ꯂꯣꯒꯁꯦ ꯉꯁꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯩꯀꯩ ꯇꯧꯕ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯗꯣꯛꯎꯔꯦ ꯕ꯭ꯂꯣꯒꯁꯦ ꯕꯦꯛ ꯂꯣꯟꯕ ꯈꯣꯠꯄ ꯇꯧꯅ ꯂꯩꯅ ꯑꯗꯣ ꯌꯦꯡꯒꯦ ꯇꯞ ꯇꯞꯅ ꯕ꯭ꯂꯣꯒꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤꯅꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯃꯣꯅꯦꯇꯥꯏꯖ ꯑꯣꯏꯅ ꯄꯦꯃꯦꯟꯁꯨ ꯈꯔ ꯆꯪꯉꯛꯏꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯈꯔ ꯄꯦꯃꯦꯟ ꯆꯪꯕ ꯍꯧꯔꯦ ꯑꯗꯣ ꯑꯆꯥꯅꯛ ꯅꯣꯡꯃꯅꯦ ꯗꯤꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯈꯔꯦ ꯑꯗꯨꯒꯩꯗꯤ ꯄꯦꯃꯦꯟ ꯀꯩꯀꯥ ꯀꯩꯒꯨꯝ ꯃꯨꯠꯈꯤꯗꯔꯦ ꯑꯦꯗꯁꯨ ꯂꯥꯛꯈꯤꯗꯔꯦ ꯑꯗꯣ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯃꯗ ꯑꯩꯅ ꯑꯦꯀꯥꯎꯟ ꯁꯤꯟꯅꯔꯒꯅꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯦꯟꯗꯜ ꯇꯧꯍꯜꯂꯦ ꯃꯥꯅ ꯈꯔ ꯍꯩꯌꯦꯕ ꯃꯣꯕꯥꯏꯜ ꯃꯦꯠꯄ ꯈꯣꯠꯄꯁꯦ ꯑꯩ ꯀꯌꯥ ꯍꯩꯇꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯔ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯃꯃꯥꯡꯗꯁꯨ ꯃꯣꯅꯦꯇꯥꯏꯖ ꯇꯧꯕꯤꯈꯤꯗꯣ ꯑꯩꯈꯣꯏ ꯅꯃꯅꯅꯤ ꯃꯥ ꯃꯣꯕꯥꯏꯜ ꯃꯦꯠꯄ ꯈꯣꯠꯄ ꯌꯥꯝ ꯍꯩꯌꯦꯕ ꯑꯗꯣ ꯍꯟꯗꯛꯁꯨ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈꯔꯦ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯒꯩꯗꯤ ꯈꯪꯗꯦ ꯋꯥꯔꯅ ꯇꯧꯔꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯑꯣꯏꯗꯅ ꯂꯩꯔꯦ ꯊꯥ ꯃꯈꯥꯏ ꯍꯦꯟꯅ ꯍꯦꯜꯂꯛꯑꯦꯕꯀꯣ ꯊꯥ ꯃꯈꯥꯏ ꯍꯦꯟꯅ ꯀꯩꯅꯣ ꯍꯦꯜꯂꯛꯑꯦ ꯗꯤꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯃꯣꯅꯣꯇꯥꯏꯖ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯈꯔ ꯀꯩꯅꯣ ꯑꯣꯏꯅ ꯊꯥꯡꯒꯠꯄꯗꯨꯒ ꯄꯦꯃꯦꯟ ꯎꯕꯗꯨꯒ ꯁꯨꯝ ꯋꯥꯈꯜ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯇꯧꯖꯔꯝꯃꯤꯅꯤ ꯑꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯃꯅ ꯊꯥꯡꯒꯠꯄꯗꯤ ꯂꯦꯞꯀꯅꯨ ꯍꯥꯏꯔꯤ ꯑꯗꯨꯅꯤ ꯑꯗꯣ ꯊꯥꯡꯒꯠꯄꯗꯨꯁꯨ ꯍꯟꯗꯛꯁꯨ ꯗꯥꯎꯟ ꯆꯥꯔꯦ ꯌꯥꯝꯅ ꯑꯗꯣ ꯇꯞ ꯇꯞꯅ ꯊꯥꯡꯒꯠꯅꯕ ꯁꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯣꯏꯔꯅꯤ ꯉꯁꯤꯒꯤꯁꯤꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒꯩ ꯃꯌꯥꯝ ꯑꯩꯒꯤ ꯇꯣꯞ ꯂꯤꯁꯁꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯇꯨꯖꯕꯅꯦꯕ ꯑꯩꯅ ꯑꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯃꯥꯔꯀꯦꯠ ꯆꯠꯂꯨꯕꯗ ꯃꯤꯇꯔꯗ 70ꯇ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ 80 ꯁꯦꯟꯇꯤꯃꯤꯇꯔ 55ꯀꯤ ꯐꯤꯅ ꯂꯩꯔꯛꯑꯒ ꯁꯤꯁꯦ ꯑꯩꯅ ꯁ꯭ꯄꯣꯔꯇꯤꯡ ꯇꯨꯈꯤꯕꯅꯦꯕ ꯑꯗꯣ ꯎꯠꯂꯛꯀꯦ ꯂꯨꯛꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯑꯁꯤꯒ ꯂꯩꯔꯦ ꯌꯥꯝ ꯐꯖꯅ ꯎꯠꯂꯛꯀꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯨ ꯆꯥꯛ ꯊꯣꯡꯕꯁꯨ ꯆꯪꯖꯔꯦ ꯃꯌꯥꯝ ꯊꯣꯡꯖꯜꯂꯒꯦ ꯖꯤꯡꯒꯥꯒ ꯃꯨꯂꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯂꯨ ꯇꯧꯅ ꯁꯤꯝꯄꯜ ꯊꯣꯡꯖꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯑꯃꯦꯠꯄꯤ ꯑꯃ ꯂꯩꯔꯦ ꯑꯉꯥꯡꯁꯤꯡꯒꯤꯁꯦ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯕꯤꯔꯅꯤ ꯑꯗꯣ ꯅꯣꯡꯗꯤ ꯀꯟꯅ ꯆꯨꯔꯤ ꯑꯌꯨꯛꯇꯩ ꯂꯦꯞꯇꯅ ꯆꯥꯛ ꯊꯣꯡꯊꯔꯛꯑꯒꯦ ꯉꯥꯔꯤ ꯊꯨꯝꯖꯥꯛꯄꯤꯒ ꯊꯣꯡꯉꯁꯨ ꯍꯥꯎꯒꯗꯅꯦꯕ ꯊꯨꯝꯖꯥꯛꯄꯤꯗꯣ ꯂꯣꯏꯈꯔꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯁꯤꯝꯄꯜꯗ ꯊꯣꯡꯖꯜꯂꯅꯤ ꯊꯛ ꯂꯥꯎꯅ ꯆꯥꯛ ꯂꯣꯏꯔꯦ ꯈꯥꯏꯗꯣꯛꯆꯔꯦ ꯏꯀꯨꯕꯣꯛꯀꯤ ꯄꯤꯈ꯭ꯔꯅꯤ ꯑꯗꯩ ꯏꯁꯤꯡ ꯊꯥꯜꯂꯤ ꯑꯉꯥꯡꯒꯤ ꯆꯦꯔꯪꯁꯨ ꯍꯧꯗ꯭ꯔꯤ ꯍꯧꯒꯦ ꯇꯧꯔꯤ ꯆꯥꯅꯕ ꯇꯧꯔꯒꯦ ꯃꯆꯥꯊꯣꯏꯒꯤ ꯑꯩꯒꯤ ꯂꯩꯔꯦ ꯑꯃꯦꯠꯄꯤ ꯄꯥꯐꯣꯔ ꯑꯃꯂꯦꯠ ꯆꯥꯔꯛꯑꯒꯦ ꯃꯆꯥꯊꯣꯏ ꯂꯥꯛꯑꯣꯅꯦ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯄꯨꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯒꯣꯝꯁꯦ ꯍꯟꯗꯛ ꯌꯨꯝꯒꯤ ꯁꯨꯝꯃꯦꯕ ꯑꯗꯣ ꯉꯔꯥꯡꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯄꯅꯤꯔ ꯂꯧꯊꯣꯛꯀꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯀꯨꯏꯔꯕꯅꯤꯅ ꯈꯔ ꯃꯄ꯭ꯔꯥꯡ ꯀꯥꯔꯦ ꯐꯖꯅ ꯀꯩꯅꯣ ꯂꯥꯛꯀꯦ ꯆꯣ ꯑꯗꯣ ꯄꯅꯤꯔꯁꯦ ꯂꯧꯊꯣꯛꯑꯒꯦꯀꯣ ꯁꯧꯔꯛꯇ꯭ꯔꯤ ꯁꯧꯔꯒ ꯚꯦꯅꯦꯒꯔ ꯍꯥꯞꯄꯒꯦ ꯃꯃꯥ ꯂꯥꯋꯥꯏ ꯆꯤꯡꯉꯤꯁꯦ ꯃꯆꯥꯊꯣꯏꯕꯤꯁꯨ ꯂꯨꯖꯗ꯭ꯔꯦ ꯂꯣꯛ ꯊꯨꯡꯉꯦ ꯍꯥꯏꯅ ꯅꯨꯡꯊꯤ ꯃꯪꯉꯤ ꯅꯣꯡꯗꯤ ꯍꯥꯡꯈꯔꯦ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯃꯌꯣꯝꯁꯦ ꯀꯩꯒꯤ ꯄꯨꯊꯣꯔꯛꯏꯅꯣ
Piro, 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 piro. Hiền mà nào. Sâu lê. Sagomse sauraga meyam vinegar se sum hakpiro ba dugai wodona yengbiro mai paneer ro phamma baina phamdaradi waladi sum aina vinegar ro sum hapiaba do pura exact ti khangde kyam haptoino do khara khara hapaga paneer ro iradi sum haptare aba dumaina ne ba doni paneer se oire wolaga do mai do taphalle aba chi thoe cham thoe aba khara na tadi singani na खरा चामदोए अदो जे किसल्ला नल्ला थम्मनी नुंधांग थोंबरा हयेंग थोंबरा तवरनी रिस्ताप चलो थम्मनेबा कोना नल लोयरागा कक्ना उलक्केबा किसल्लागे जे मैम पनीर दोइना फाना सुमाय नल्लागा मथागा चीक थम्ममिनेबा चीक तो थम्गरे मखादा अदो जे कक्नाबा तवरागे सिसे साइडमा ननबदा पेथोगरे मयाई चाहौदरे अदा पनीर की महाव सिदी मैम ननबदा लैरे चेसन्नरदी बोबब लाउरगा हाउतेबा अदोना इसे अलुम्बा पोथी फंगना चेक अनि होइना लोनसनबनेबा पीस पीस कक्लागे फजना चेसल्ले वही कतला आगे सुमायना असिगा लैरे चरा आमदी थोए तो फ्रीज तापचला थम्मगे ब्लाउज समसो हंदक तुबनेबा लोयरे सिना लास्ट होयरे ते फी लैतरे तुनिगाय तो याम कुइरबनी सिसु इरंबा अदो अना डिजाइन दो पिरो पिरो हाइबा मासु पिरक्तबको याम मथौसु तादेना मासु लैबा तो अतो अतो थबक सोइना सुना लैबा अदो तुबा लोयरे सिसे लोयरे तुबै थबक तो सिगा फनेक अमा लै सिसु ताई लोयरे